ngasi akoi kokomi gi nioi taren na saba delegation ama koi New Delhi da Ministry of Home Affairs ki team amaga koi Manipur da oiriba chahi ani hela ba dung laba crisis asigi matang da pung ani khare hena koi wari sanakre hariba mifam asida mifam asi koi numit yung matung pung tara nithoiga minit tara manga mu chatpa dai dagi hobudna nungthin gi pung ani ga minit kun manga ani makhai ho gi swai bo bai ko tara pung ani mu ki chamda mifam asi pangthuki haiba mifam asi dai koi tohan ba issue sing mapung maina koi megi tang hom hokiba megi tang hom da lokiba Manipur miyam gi dung laba People's Convention da lokiba resolution sing adu da yumpham oiba warep sing adu yam kupna nainaki khana minaki ado haiba masigi warep sing asi Manipur gi miyam na masing yam laba Manipur gi miyam na mandate piraga lokiba warep ama oibana marum oira kanda masigi koi officially koi India government gi highest level da ukhallaga koi warep sing asi koi ukhanna na bagi adu laba koi gi maikai dagi wafam sing tamjarami ado haiba pot sing asi meeting aduda adugi chorapa idea sing adu mai koi lomin dakre ani subada koi goal tabi gi hendak thoi ba yam nuai taba issue sigi matang da su koi gi maikai dagi Manipur gi miyam da fauriba pen daba nuai taba amadi madugi sentiment sing adu koi chap chana thamjaki bo loina Manipur miyam na huzik taliba pen daba gi demand sing adu chap chana koi thamjaki thamjakra matung da hai bo wafam sing adu ministry gi official sing gi side gi makoina wafam sing adu note tausan bagal loina na adugi chana ba adugi lokat pham thopa government gi maike digi lokat pham thopa thabak sing adu lokat nana ba honaragani haiduna thambiraki ahum subada ekoi gi koina thamjaki ba agenda si ekoi gi issue asibu marumena Manipur gi crisis asida chenari ba miyoi sing kanglup sing group sing organization sing gi matangda kumna nainaki hairiba dugi matang duda ekoi kokomi gi maikai dagi di people convention da laukiba ware adu yam mayek singna mukan na ekoi ningsing duna thamki mapung mana ekoi Manipur crisis ka mari leina ba issue sing asi question na buhana bada kokomi gi maikai dagi di government of India gi maikai khakta da koina ekoi unaduna issue sing asi tanaba tingnaba amdi lotion minna ba honagani aduga maruina su group singa ekoi chathari ba adung loba wari saba na taga madugi crisis asigi mari lena na naina bagi mata no la ko ka dadi madu koi gi maikai digi madu ekoi mawam ta dai koi sharuk yaroi adu masiga mino findiana makoi gi level da tawjaga da thawni madu dai koi ne yawroi tawbudabu ekoi chin kuki mijo jomi mar maruina micham miyam Manipuri oina leiba pamjaba micham miyam adugi damoktadi ekoi soidana ekoi packet pham thoba thabak sing packet na bu honagani tawbudabu adugi mangjona na ekoi anti peace habidi santi purana na bu honabada ai apan pi liba phongna iram horiba adum luba element sing asi India government gi maike digi madu hana control toba amadi contain tawna na bu honabi gadabni habisi ekoi gi maike digi ramek sing na ekoi tamjaki mari suba point ekoi na thamjaram basi narco terrorism amadi koi kulai paiba group sing gi matang da koi yamna luna masigi oiba concern sing koi thamjaki maruina Manipur da narco terrorism gi achauba koi threat ama leire mapung moina masina maram oira kanda koi cross border illegal immigration adigi di koi gi aduna maram oira kanda widespread Manipur gi chingi saruk sing da illegal opium cultivation lakpa adigi di forest encroachment lakpa adigi di koi law and order gi phibam yam sokse lakpa haibana chingba wafam sing ase narco terrorism na maram oiraga tholakpa po naktani aduga madugi opium cultivation sing sidagi phangakpa senpham sing aduna kulai paiba armed group maruena mapandagi changjalakpa foreign armed group leaders singna lead toba adumba group sing ase masida choba mapangan hapsanba aduga punamasi dagi henna koida problem leiribadi India government ki maikai dagi masi 2008 dagi horaga ngasi phawa makoida peace process ki mingda sign tawsalaga
फाइनेंस सपोर्ट पीबा अमदी लेभम चाबा कैम्प साधुन लेहननबगी थबक पाइखलपसी गवर्नमेंट ऑफ इंडिया की माइकईदा कोई कोकोमी की माइकईदगी मसी अथुबदा मसी कोई रिव्यू तौबा अमदी मसी नहोनना कोई तानरगा कमदोंना मसी हैंडल तौबदगे हैबसे मदि तौब तंगाई फदबु लेई हैबसी मैं कोई थमजरम की मंगा सुबदा कोई तंगाई फदना हुजी हुजी की मणिपुर मियामना इरांग असिना मरम ओइरगा थेंगनरिबा चैथेंगसिंग फंगिबा अवाबा मैसासिंग से मसी कोहननबई दमकता अखोई माइकईदगी वाफम खर थममी मदुदी अखोई फ्री मूवमेंट की इशूसी याम थुना रिजॉल्व तौननबा होनबा फंगनबा अदगिदे अखोई लौमी सिंगी मागी राइट टू कल्टिवेशन सामसाई लौदा थबक सुबा याहननबा होनबिबा अद मखोई मांग ताख्रिबा चही अनि सिदा मांग ताख्रिबा सिंग अदुगी मथौ ताबा मतेंग पिबिबा अदुगा अखोई लाइफम लेन सिंगु ngakpi senbiba amadi mang khraba singi damakta achumba wayel ama athubuda pinanaba honaba loinana akhoi mayum makai kai na chelaga leiba lanjinaga leiba idp singi resettlement gi issue loinana makoi gi huji thengnariba kudong chadaba mai masing tambagi ana laingi kari gi mayam sisu khara masak thongna loisenba ngamnaba khara athubada urgently thabo packet pagi tanai thadu lei madu packet na hona si haiduna aduma thamjaram ki अरोइबा पॉइंट अखोई कोकोमी की माइकईदगी पीस पुरननबगी दमक्तदी अखोई माइकई खुदिमक्ता मोंग खुदिमक्ता अखोई कोऑपरेशन पीननब होनगनी अदुगा अखोई गवर्नमेंट ऑफ इंडिया ना मरी लेनबा मरुना पीस की मायोक्ता लाइबे एलिमेंट सिंग फोंग सिंगनदना फोंग चैलेंज तौना पीस सुगाइना होनरिबा एलिमेंट सिंग से मसी यारी मखै मसी अखोई मतिक चाबा थबक पाइखटबदो मियाम खंगना थबक पाइखटबगी पाइखटबा यादबे तंगाई फदबा ले मधु पाइखटबा ngamba तारगदी सोयदना अखोई इरांग सिलोशन होनबदा अचौब मतेंग ओइगनी हैबा वाफम सिमा थमजरम की अदुगा मसीगी मिफम दो अखोई चांगले नम चामिनर मतुंगदा नाकल अनिमकी माइकईदगी अखोई मखाताना अखोई उनदुना वारी उताई साबा ताना तिंगबासी चथबा लोनना मणिपुरदा अथुबदा अखोई पीस पुरनना होनबदा अखोई पुन्ना थबक तौमिनबगी यानबदुमगा अखोई थमिनकी